Houkhiba Pung kunmari ashida Manipur amasung Manipurgi Mapal da Kari thokkhibage Haiba adu Khangminnashi sembada ngairiba mayai lambi koilas karaga lairamle lambigi mathak amasung lambiga tainana ising thumjillaga leiba thengnare gari thaidokpham leitabana maram oiraga accident thokpagi chang yamna wangkhalakle ngasidagi hauraga numit mangani Manipurgi mafam kharada akhak araw yauna nongchugani hairi district magistrate kaksingna thadorakpa public advisory amada hai Indian Meteorological Department na forecast tawbagi matung inna akanba mongda akhak raw yawbuga loinana akanba nonglei nongsit yawgani hairaduna orange alert lauthokre April amadagi Russia na atopa country singda petroleum supply tawraroi haina phongdokre khongthang asi Russia gi domestic supply maintain tawnabagi amasung thawgi mamal hengkatnaba lakolakliba khongthang amani athingba asi July 18 fawba thamlakpa yai India gi rupees asi khwaidagi nembagi record oina American dollar amaga Indian rupees 94.86 oikre maru oina Middle East ki tension asina maram oiraga crude oil gi mamal wangkhalakpaga loinana export chingna haibagi matung inna higher oil import asina dollar gi demand as wanghanbani haina panari India gi LPG puba tanker ani Strait of Hormuz lanthok tuna lakre US Israel lan asina maram oiraga Strait of Hormuz da fauduna chatpa ship sing athingba thamkhibani adubu non coastal vessel sing di fauduna chatpa yagani haina iralna phongdokhibani Indian Premier League IPL gi ahanba match Royal Challenger Bangalore na Sunrise Hyderabad wicket tarukta maithiba pikre RCB gi Jacob Dafina over mari langbada punna run 19 piraga wicket ahum lauduna player of the match taki makhataba update sing khangnanabagi damak mirror longbu follow tawsinbiyo